ꯃꯌꯥꯝꯅ ꯁꯣꯅꯥꯂꯤ ꯕꯦꯟꯗꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯍꯤꯡꯉꯛꯈꯤꯕꯅꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯆꯥꯎꯈꯠꯂꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯣ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯈꯪꯃꯤꯟꯅꯒꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯁꯣꯅꯥꯂꯤ ꯕꯦꯟꯗꯔ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯇꯣꯂꯤꯋꯨꯗ ꯑꯃꯗꯤ ꯕꯣꯂꯤꯋꯨꯗꯀꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯈꯛꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯣꯔꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯀꯅꯥꯅꯣ ꯀꯦꯔꯤꯌꯔ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯤ ꯃꯇꯥꯡꯅ ꯆꯤꯡꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯐꯪꯕꯤꯒꯅꯤ ꯃꯥꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯍꯧꯖꯔꯒꯦ ꯁꯣꯅꯥꯂꯤꯁꯤ 1 ꯖꯅꯋꯥꯔꯤ 1975ꯇ ꯃꯍꯥꯔꯥꯁꯇ꯭ꯔꯥꯗ ꯃꯨꯝꯕꯥꯏꯗ ꯄꯣꯛꯈꯤ ꯃꯍꯥꯔꯥꯁꯇ꯭ꯔꯤꯌꯟ ꯐꯦꯃꯤꯂꯤ ꯑꯃꯗ ꯃꯥꯒꯤ ꯃꯄꯥ ꯖꯦꯠ ꯕꯦꯟꯗꯔꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯅꯤ ꯑꯃꯗꯤ ꯃꯃꯥ ꯔꯨꯞꯁꯤ ꯕꯦꯟꯗꯔꯅ ꯍꯣꯝꯃꯦꯀꯔꯅꯤ ꯁꯣꯅꯥꯂꯤꯒꯤ ꯁꯤꯁꯇꯔ ꯑꯍꯨꯝ ꯂꯩ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅꯅ ꯍꯧꯃꯤꯟꯅꯔꯛꯈꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯤ ꯌꯥꯝ ꯇꯣꯏꯅ ꯍꯣꯡꯈꯤ ꯃꯔꯝꯗꯤ ꯃꯄꯥꯒꯤ ꯊꯕꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯕ ꯇꯧꯔꯛꯈꯤ ꯑꯗꯨꯅ ꯆꯥꯎꯔꯛꯄꯗꯨꯅ ꯃꯐꯝ ꯃꯐꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯃꯥꯒꯤ ꯀꯦꯔꯤꯌꯔꯗꯁꯨ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯈꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯑꯃꯗꯤ ꯀ꯭ꯌꯨꯔꯤꯌꯁ ꯑꯣꯏꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯇꯝꯖꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯆꯍꯤ ꯁꯨꯝ ꯌꯥꯝꯃꯛꯄꯒ ꯂꯣꯏꯅꯅ ꯑꯥꯔꯠ ꯑꯃꯗꯤ ꯂꯤꯇꯔꯦꯆꯔꯗ ꯊꯋꯥꯏ ꯌꯥꯎꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯦꯛꯇꯤꯡ ꯇꯧꯅꯤꯡꯕꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯨ ꯂꯥꯛꯄ ꯍꯧꯈꯤ ꯃꯍꯥꯛꯀꯤ ꯍꯣꯕꯤ ꯑꯃꯗꯤ ꯏꯟꯇꯔꯦꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯄꯥꯕ ꯌꯥꯝꯅ ꯄꯥꯝꯃꯛꯏ ꯐꯤꯛꯁꯟ ꯑꯃꯗꯤ ꯄꯣꯏꯇ꯭ꯔꯤꯗ ꯉꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯁꯤ ꯃꯁꯤꯈꯛ ꯅꯠꯇꯦ ꯏꯕꯁꯨ ꯄꯥꯝꯃꯤ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯥꯡꯗ ꯏꯕ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯂꯣꯒꯁ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯥꯒꯤ ꯊꯣꯠꯁꯤꯡ ꯁꯦꯌꯔ ꯇꯧꯕꯁꯨ ꯄꯥꯝꯖꯩ ꯃꯍꯥꯛ ꯅꯦꯆꯔꯗꯁꯨ ꯉꯥꯎꯏ ꯒꯥꯔꯗꯦꯅꯤꯡ ꯇꯣꯏꯅ ꯇꯧꯒꯜꯂꯤ ꯌꯣꯒꯥ ꯑꯃꯗꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜ ꯑꯃꯗꯤ ꯃꯦꯟꯇꯦꯜ ꯍꯦꯟꯅ ꯐꯍꯟꯅꯕ ꯍꯣꯠꯅꯖꯩ ꯁꯣꯅꯥꯂꯤꯅ ꯃꯥꯒꯤ ꯁ꯭ꯀꯨꯜꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯗ ꯇꯝꯗꯨꯅ ꯂꯣꯏꯁꯤꯟꯈꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟꯅ ꯌꯥꯗꯕꯗꯒꯤ ꯁꯤꯇꯤ ꯌꯥꯝꯃꯦ ꯃꯥꯅ ꯇꯝꯃꯛꯄꯁꯤ ꯃꯗꯨꯗ ꯀꯦꯟꯗ꯭ꯔꯤꯌꯥ ꯕꯤꯗ꯭ꯌꯥꯂꯌꯥꯁꯨ ꯌꯥꯎꯏ ꯀꯣꯟꯅ ꯃꯨꯝꯕꯥꯏꯗ ꯍꯥꯌꯔ ꯁ꯭ꯇꯗꯤ ꯇꯧꯈꯤ ꯃꯇꯝꯗꯨꯒꯤ ꯃꯣꯗꯦꯂꯤꯡꯗ ꯏꯟꯇꯔꯦꯁ ꯂꯩꯕꯁꯨ ꯍꯧꯔꯛꯈꯤꯕꯅꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯊꯋꯥꯏ ꯌꯥꯎꯖꯩ ꯂꯣꯏꯅꯅ ꯐꯖꯅꯁꯨ ꯁ꯭ꯀꯣꯔ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯇꯤꯅꯦꯖ ꯃꯇꯝꯗ ꯑꯥꯔꯠ ꯄꯔꯐꯣꯔꯝ ꯇꯧꯈꯤꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯟꯀ꯭ꯂꯥꯏꯟ ꯑꯣꯏꯕ ꯍꯦꯟꯈꯤ ꯁꯣꯅꯥꯂꯤꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯖꯔꯅꯤ ꯍꯧꯔꯛꯈꯤꯕꯁꯤ ꯃꯍꯥꯛꯅ ꯗ ꯁ꯭ꯇꯤꯌꯔ ꯗꯁ ꯇꯦꯂꯦꯟꯠ ꯁꯔꯆꯇ ꯁꯔꯨꯛ ꯌꯥꯔꯨꯕ ꯑꯃꯗꯤ ꯀꯥꯕꯁꯨ ꯉꯝꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯁꯨ ꯃꯣꯗꯦꯂꯤꯡ ꯋꯥꯔꯜꯗ ꯆꯪꯉꯛꯄꯒꯤ ꯋꯦ ꯑꯃ ꯐꯪꯈꯤ ꯂꯣꯏꯅꯅ ꯃꯥꯒꯤ ꯏꯂꯤꯒꯦꯟꯁ ꯑꯣꯏꯕ ꯑꯃꯗꯤ ꯆꯥꯔꯃꯤꯡ ꯑꯣꯏꯕ ꯂꯨꯛꯁꯇꯨꯒꯤꯗꯃꯛꯇ ꯃꯁꯛ ꯈꯪꯅꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯑꯦꯛꯇꯤꯡ ꯗꯦꯕ꯭ꯌꯨ ꯑꯣꯏꯈꯤꯕ ꯃꯨꯚꯤꯁꯤ 1994ꯒꯤ ꯒꯣꯕꯤꯟꯗꯒ ꯀꯨꯝꯈꯤꯕ ꯑꯥꯛ ꯍꯥꯏꯔꯤꯕ ꯃꯨꯚꯤꯁꯤꯅꯤ ꯐꯤल्मꯁꯤꯁꯨ ꯐꯖꯅ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯣꯏꯈꯤꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯖꯕ ꯑꯗꯨꯅ ꯑꯃꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭रेजेंꯁꯇꯨꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯥꯎꯕ ꯉꯝꯂꯝꯗꯦ ꯃꯊꯪꯗ ꯃꯥꯕꯨ ꯍꯦꯟꯅ ꯈꯪꯅꯈꯤꯕ ꯃꯨꯚꯤ ꯑꯃ ꯑꯣꯏꯈꯤꯕꯁꯤ 1996ꯒꯤ ꯗꯤꯜꯋꯥꯂꯦ ꯃꯨꯚꯤꯁꯤꯅ ꯑꯣꯏꯈꯤ ꯃꯨꯚꯤꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯄꯔꯐꯣꯔꯃꯦꯟꯁ ꯀꯌꯥ ꯑꯃ ꯄꯤꯈꯤ ꯐꯤल्म सरफरोश हम साथ साथ है अमदी जखमगुम्बसिना महाकपु बॉलीवुड पोजीशन अमा पीखी मागी नेचुरल एक्टिंग दुना ऑडियंस अमदी डायरेक्टर सिंगी फैब लिस्ट चंगहनकी मागी ब्यूटी अमदी टैलेंट दुना माय पाकपा ngamba तारगसु अवाबा चैलेंजेस कया अदुमक मायोकनकी कैरियर होरपा मतमदा महाक ग्लैमरस ओइबा रोल ngakani mana लौरखिबसी मदुना अतोप्पा कैरेक्टर एक्सप्लोर तौबगी अपॉर्चुनिटी पाकना फंगिदि 1996 की मतमसिददी बॉलीवुड की कॉम्पिटिटिव एरा अमा ओइरिबनी अतोपा अमना 2018 दा सोनाली सी मेटास्टिक कैंसर डायग्नोस तौकी मदुना मरम ओइरगा न्यूयॉर्क ता कुइना ट्रीटमेंट चथकी डिजीज टू मायोक नबा मतमदा कोरस लेबा अमदी रेजिलेंस ओइबा अमसु चंखी रिलेशनशिप की मतंग दा हायरगदी सोनाली सी नवंबर 12 2002 दा फिल्म मेकर अमदी प्रोड्यूसर गोडली बेहलगा लुहोंकी बनी मखोय अनि यामना स्ट्रांग बोन लेने अमदी अमन अमबु सपोर्ट फजना तौ मखोय अनि सु मचानुपा अमसु 2005 दा पोके ममिंगना रणवीर वह कौई मागी फैमिली ना मागी स्ट्रेंथ अमा ओइना लेबिबगी दमक्ता क्रेडिट सुपी मरु ओइना महाकना कैंसर डिजीज का लांथेंगनरिङैदा सपोर्ट फजना तौबिखिबगी दमक्ता महाकी कंट्रोवर्सी की मतंग दा खरपन बतारगदी हम साथ साथ है शूटिंग इंसिडेंट की कंट्रोवर्सी अमसु ले ब्लैक बक पोचिंग केस ता चेनकी महाकसु फिल्म सिगी शूटिंग मतमदा मरु ओइना केस टू सलमान खान दा फोकस तौबनी अदबु महाकसु अनवांटेड ओइबा मीडिया अटेंशन फंकी अतोपा मना मागी कैरियर गी होरक मतमदा बोट आउटफिट अमदी फोटोशूट की मतंग दा क्रिटिसाइज तौबी मागी फिल्म खरा ममिंग पल्लबदा हिंदी फिल्म्स आंख 1994 दिल जले 1996 सरफरोश 1999 हम साथ साथ है 1999 जखम 1998
Duplicate 1998, Major Sahab 1998, Tera Mera Saath Rahe 2001. Regional films ta mahak Tamil, Telugu, Marathi amadi Kannada da su saruk yarure. Indra 2002, Telugu film ni. Murari 2001, Telugu film ni. Kadalar Dinam 1999, Tamil ni. Mahak philanthropic activities amadi social causes sing da chawna mating pang. Magi contribution khara palabada cancer awareness mahak na recover toraba matamda. Cancer awareness ki matang da advocate tawba horaki. Ngalingai treatment taw hong na bakhanghali. Nupi macha singbu education gi mangal phangan na bahone maru oina underprivileged singi. Health campaign su chathe healthcare provide tawba organization sing su support tawi. Mahaki online book club amasu haudoki maduda reading amadi literature bu hena pamaknaba encourage tawani. Mahak glamorous Bollywood star amadagi courageous cancer survivor ama oiraki amadi thoughtful philanthropist amasu oi. Magi strength amadi grace na millions kaya bu inspired tawri. Adumdi mahaki matang da kari khanbi. Ngasini Sonali bendre gi matang da haiba daragadi atopa makha tabada kanagi wari tabining habadasu aikogi video sigi comment haibiramu aikane sumso shoidana matang matam chana mayamna haibireba mayamna demand tawira potu puduna laksagi habse thamjabgalena ngasigi video si matang sidolution jarage mathangi video damu mayam punna thengnarsi.